Punapu Kurumjari, Ngasigi topic asidi, Ngalingei Matam ancient history da Piramba Yamna Tamthiraba punishment Hadi Dandi Matangani. Kalaga Yangsi, Mi Amabu, Miam Tinba, Pamagi Mayada, Mapi Moral Amatungana. Makutunda, Punduna Matamaka and Tonaraga, Makong Paktolaga, Punkatuni and Kalagatame. Adu Matunda, Mue and Ichanakuna, U kind of Ubuhorayamana, Hingna, Makrang the Kaitaba Horalagadi, Midugi Karifium Orangani. Midu Lao Konguna, Ping Song Yam, one Chana Kangani. Horaiduna Magi Chess, Magi Tabaki Mapayo, Pipavudi, Adugi Matunda, Mark Tawaitawa. Sigumba punishment Asigimaming, dead by sewing Kawi. Masi medieval era Europe ta adugumba miyosing aduda piba capital punishment amani madudi huranba mihatpa communal right over rapist amadi anti national oiba miyosing da history da asigumba punishment piba si kanana hudokiba haibadugi ekoida chapchaba proof ti leite adubu masi karigi piba hokibano haibadugi maramdi soidana lei madudi kinabani kihanbani karigumba kanagumba mi amabu mathak makha onthonaraga yankhatpa matamda magi brain da blood ki flow igi kongjela se hengalali aduna maximum blood loss oidri makai mi do no legani panga siroi loinana magi siramdai gi aroiba miku phawda mamit mangna magi misidu uduna legani aduga sigumba tujunglaba horrific scene asibu akoibada leiriba miyam pumanasu ugani masi uruga mayam su soidana aki tujung phawgani crime tawdringaida hana kanthaning bagi wakal legani dandi phangliba mi aduna masabu horaina suna khaithaba horokpada phawrangadaba khanglangadaba chaina do dom su dum khalaga yengbiu asumna matamduda asigumba dandi asibu piriba ningthosing aduna magi lenga or system dubu control torami sumna kianduna quite interestingly Masi India da su yoroki loinana masigi documented case amasu leiri by Matidas ki Mark Sikh Guru Teb Bahadur gi Diwan Haidi minister moirami Mughal Samraj ki mayokta lerami amadi Islamda convert taw haiba yadaba maram sing asina Mughal singi cruel basa Aurangzeb na mabu asigumba dandi ACP duna hatki I know masi yamna cruel oiba tamthiba punishment namani adubu tasengbadi masdegi hena sathiraba dandi kya amasu leiri ikoi miyoibana miyoibabu parata binaba semkyo makoi sing adugi marakta amani the chalk peer torture maming si tawda yamna icham chamba amang malamba swe adu masi maming dagi saruk kya hena sathiba punishment makal amani sigi video asida uriba sigumna masi yona saba device amani masina migi machin enna samadi vagina na chingbada namsinduna manungda leira matungda screw asibu handoktuna hangdokani masina maram oiraga thinjiliba mafam adu pukhairaktuna midu yam wana changna siangani asigumba punishment asi hawdorikibasi France ta 1626 swaidani huran manipa ama mamingna Gautier odi Peleoli koba amana kapal amagi yumda hingda sangna pot chai paisa sana lupana chingba hurana bhonarami adubu mana phana kuina thira phawada sigumba karimta phangamde madudagi yamna sauna huran madu kapal duna tum leba ka adu changkirami amadi makoida paisa sana lupa kadai dilai piu haina ki helami maduda matai manauduna tasena makoida karisu leitaba sengmani haina kumlaki adubu huran maduna thajaramde makoina oida bangang lebani haina mahana khalami asuna mana yamna tamthiraba dandi ama pinaba masana sajaba chokpiar adubu kapal dugi machinda namsinduna hangdoki amadi couple du kudak si kirami masigi matungda asiguma tamthiraba punishment asi France khaktada natana Europe ki mafam kya da su sandoraki in fact masi gi punishment asi Europe ta asukki matik famous oiraki matam amada asigumba dandi makal asi Europe ta piba khwaidagi hena common noiba punishment ama phaw oiraki adubu masi crime tawba mi pung kudimak ta hekta piba dinate khanaba khara khaktada madudi oidaba amadi dharma gi mayok ta wangangba mi singi machinda homosexual practice tawba nupa singi enasta lenana lamchet kambi mausing amadi miscarriage women amadi homosexual practice tawbi nupi singi vagina na singbada punishment oina sinarami khoigi hojiki matam asida asigumba punishment asibu yamna cruel oiba tamthiba mani haina longnari adubu tasengbadi masi matamduda laiba khudimakta magi nitausinga asigumba tongan dandi sing asi piduna laki obviously matamduda hojiki asumna democracy natraga judicial system gumba proper system amata laitaba maramna akiba fear gi basis ta system bu run tawrami haibadi samada asigumba tamthiraba dandi sing asi pibagi paw asi sandoktuna misinga pataba crime sing asi tohandanabani kubna yengbada asigumba inhuman oiba thong asigi marumda psychological repulsing lei ha takpani masigi punishment sing asi cruel oiba wale na kanbiragadi matangi siamu yengsi the head crusher masi chahi lising hena sinarlaba punishment makalamani 15th century fawa chatharame victim oidariba midu makun makong chena pullaga table lamada phamalla matung device asigi iron cape aduna makok topsengani aduga magi khadangduna masida yawriba iron bar frame masida thamgani aduga mathaktagi screw asibu tamna leitharakani adom so imagine taro yengbiyo kok si phajalaga chapkhaira kadoini hanbada midu yamna naba chena khol phawgani adugi
matungda screw duna sum leitharakpana kokta pressure pibagi changsu hengalakani masina victim gi jaw haibadi khadang du kaitharakani yana chingba paithorakani matangda mid sing sungthorakani adugi matung pressure du sum hengalakpana mi dugi brain gi saruk tu nakong du paithorakani asumna yam wana sakna mi dugi punchi shu loikini matangda mo mathaki mayam sidagi khwadi hena tamthiba punishment makhal ama mu yingsi the brazen bull natraga bronze bull matamsi 570 to 555 BC saidani matamsida Greece ki capital Athens da leba mi singna crime ama sathadringi mamangda lising lag hana kanthanarmi maramdi makoina khangi madudi moina tawgene khaliba crime sing adudagi madu khanglakpada phangadoriba punishment aduna saruk kya hengani habisi adugumba punishment ama masigi maming dang taba mayamna thakthakningna ba ama madudi bronze na saba san namagi manungda hingna hapaga makhadagi mai thaba asigumba bronze metal na sapsilaga antokpa ngamdana mongda makum chena khumjingani adugi matungda makhadagi mai kanna thagatkani mai thaba horokpada miduna oirangada filamdu ayam sumtang khalagi aduga amana masigi bull asigi machinda device ama khak yauri masigi matingna victim duna maisa khangma ngamdaduna law khongmagi khonjel adubu modify tokthokna yamna pleasant melodic sound like sanlaba mana khongba dona mapanda tarami amadi masidagi manungda midu ombagi maikhu su thoroglami aduna mi singna tabada tasengna bullna khongba sumalami asigumlaba tamthiraba torture device asibu invent tawkibana perilos ko wanpa amanani masi romgi cruel king singi manungda ama oikiba king Phalaris ki yathang matungina sakhibani masibu sakhiba asigi nungi oiba maramdi atainate Phalaris ki fantasy ni mahak myoibu yamna tamthina otpanaiba loinana yam wana changna heart pa yamna pamjaw ningtho ama oirami aduga legend sing hainabagi matungina bull asibu ahan boina test tonaba inventor perilos pasangma pu ningthona masida hapsin dona heart ki hairi aduga asimasu haini madudi king Phalaris pu heart kiba telemasusna mabu heart rengi mamangda device asida haptuna yamna tamthina otna ki hairi haibadi sigumba torture device asibu sakhiba amadi sankiba myo animak bull asina thwai loki haibisini adubu asigumba tamthiraba punishment asi Greece khaktada loisan kide masi asum sandorokna ata Europe ki part kaya da su sandorokirami aduga Roman amadi Christian ani gi marakta yengnaba horkiba yanadaba sigi matangdari mayam loina kambirangani nisi asuki matik yanaramde maramsina asigumba punishment asi masidasu Roman singna sinaba horki Christian singi mayukta lanjadaba Christian kya masida haptuna watpanaiba hatpak kya ama tokibai wari leri haujimu makhatarpada Roman gi invention ama mu yengsi the Roman candle ko punishment makalasi Rome da 13 October 54 AD dagina 9 June 68 AD pawda Roman Emperor Nero na palami sahi cha kya hokra pawda Roman amadi Christian singi lan yanadaba loiban naidana chataduna laki Emperor Nero na Christian singu dandi pinaba anoba punishment makalama thirami yamna cruel oiba tamthiba ma asumna noma Nero na garden party ma arrange tarami aduga masida magi missing Roman prince sing amadi praja sing su kauduna magi eknaba missing prisoner singbu pol amada punchinduna makadagi mai tharami asumna magi missing nasu asigumba horrific sin nasibu kumai dona yenglami tasengna history de yang matamda Roman singna mibu torture tawba otpanaiba tawgi thabak tawung kaya ama leiri khudum oina gladiator fight dismemberment na chingba masibu kumai oina yenglai dismemberment na se tainate mi amabu makut makong sing adu tongan ba maikai marida punduna sagol mari sinaduna matam amata da chingtokna segairaga hatpasini maduda miduna khangongada chaina do mayam sumtang imagine tawga yengbiyo midugi haksang gi saruk du mari thongna segaidna wana changna serangani asigumba punishment maklasigi documented case ama hairagadi France ta 1610 da Francis Rebelle ko wanupa amagini ma France ki king Henry IV bu hatpagi maral da pakibani asigumba akitu junglaba punishment singasi sumyengbada maruina capital crime like rape murder na chingbadan hena pirami loinana matamduda blasphemy haidi masagi dharma bungaktaba or madugi mayokta wangangba sigumba su capital crime haina lonami adubu mayamsi tungda tamkharga hojiki matamasida capital crime sing chathariba mi sing asida sigumba punishment asi piragadi matik cha haina kanbibra or asi lali human right violate tawi haina kanbibra matamduda koi pohok dabasi laiwak phoi haina kanbibra mayamgi mot comment ta thambiramu